आकाशवाणी इम्फाल लांथोक्चरी पाउगी सक्तम सक्तम असिदा मणिपुरदा कुनमरी सुबा द ग्रेट जून अपराइजिंग यूनिटी डे की थौरम धरती आबा जातीय ग्राम उत्कर्ष अभियान मणिपुरदसु पांगथोखिबा हौरगलिबा महिरोइसिंगना मरीबाग मजाती नुसिबिगी वाखलोन चेनबिगी तंगाई फदबा लई हाइबा गोविंदास कोंथौजम एमएलए की वाफम मालेमगी इसई नोंमाइगी नुमित थौरम अमसुंग पाउगी सक्तमदा था असिगी एनवायरनमेंट की पाउदा मणिपुरदा कुनमरी सुबा द ग्रेट जून अपराइजिंग यूनिटी डे की थौरम युमजेगिसा नुमित पांगथोखि इम्फाल की कैक्रुपात लेबा लेखिद्रबा अथौबसिगी खुबमदा ऑल मणिपुर यूनाइटेड क्लब्स ऑर्गेनाइजेशन अमुको अमसुंग यूनाइटेड कमिटी मणिपुर यूसीएम न पुन्ना सिंधुना पांगथोकिबा थौरमदा ऑब्जर्वेशन कमिटी की चेयरमैन फैरोइजम नंदो लुवांगना हाई मणिपुरदा खुंदारिबा फुरुपसिंग असि यामना लेंबा अमदि पुक्सेल चाउबा फुरुप कांगलुपसिंगी मनुंगदा अमनि हाइबसि मालेमगी पुवारीदा मयक लाना इदुना लेरि मसिदसु नतना लमदम असिदा लेरिबा मियोइसिंग असि मसाना मसाबु इकाई खुमनबा अमदि चाउथोक्चबा कांगलुप अमनि महागना हाई अखोइना इरेपाक मसक खंगबगी अदुगुम्बा मफम अमा ओइनरबगीदम मसाई खुदिंगे अखोइ मफम सिदा मयाम पुल्लगा हैकल लेबे तमबगी इसाना इसा थौनाम पिजरगा अखोइ इरेपाक इरमदम ngaknaba honaribane yam ingna chikpa hingba yaba nungai mafam amasu oriba manipur se karigi mahoksa lairembina ritu tarugna thoganba lamdam ama oidana makhoi matam gi ritu gi adumba mahi marong mana masing akhoi haw nungai ba mafam ama oriba sumba lamdam sida suja nomjaraga ingna tingne khoi hingminaraga akhoi gi tungi laibaksi akhoi punna leminagadabne haiba wakhan sida wakhan khanbagi lambida lakpiro haibase tokterba kunmari suba di great zone of rising unity day gi numeri sida akhoi manipur gi कांगलुप फुरुक खुदिंगमक्ता मरुवैना येलोमी इसी नाव खुदिंगमक्ता अखोई अपील तौजे लेबाक सिनब थुंबगी खुंगंग लिसिंग हुमफुमदोय हेनबदा सरकार न पीबा तोंगान तोंगान खुदोंग चाबसिंग मपुंग फाना फंगनबगी पांदमदा पांगथोकपा धरती आबा जातीय ग्राम उत्कर्ष अभियान निथौकाबा नुमितगी हौख्रे मणिपुरदसु डिस्ट्रिक्ट एडमिनिस्ट्रेशन न सिंधुना तोंगान तोंगान मफमसिंगदा पांगथोखि इम्फाल ईस्ट जिला की कैखु कबुई विलेज कम्युनिटी हॉल पांगथोकपा केम हौदोबगी थोरमदा जिला असिगी डिप्यूटी कमिश्नर डॉक्टर निवेदिता लाइरेन लापम हाई सरकार की स्कीमसिंग मियाम खंगन हाइबसी एडमिनिस्ट्रेशन की मथौनी मागना हाई ऑल एज पेंशन फंगदबदो सोशल वेलफेयर न लाइ लौबिरगा फंगनरसी चाही मंगा ngaidragasu angam किसान क्रेडिट कार्ड खोइना पिबिरमसी देन वेटनरी की लाइफ स्टॉक की करी लेगे हाइबदो प्रोग्राम से सक्सेसफुल ओहन बाहाइबसे डीएलओ की दायित्वने न लौबिरगा अखोइना हंदक चाही सिदा सेचुरेट तौबंगमगदी नेक्स्ट ईयर द वी मे अडॉप्ट अनदर विलेज दुमाइन तौदना सोम इंप्रूवमेंट लाइग्रगदी इम्फाल ईस्ट से पुलब चौखटमिनरगदी याम प्रोग्रेसिव ओइबा डिस्ट्रिक्ट अमा ओहनसी हाइदना आई अपील तौजगे प्रजानसु अदुम संगथलगा करी खुदोंग चाबा लहौसिगे हाइबदो मसिगे नुमित्रा गानी सिदा खुदोंग चाबा से लौबी हौरो कईगुंबा फंगद्रे आइगे ऑफिस दुम लेंबिरो खोइ तानामिनसी गोविंदास कोंथौजम एमएलए हाइरी लमदम असिगी हौरगलिबा महिरोइसिंगना मरीबाग मजातिबु नुसिबिगी वाखलोन चेनबिगी तंगाई फदबा लई लायंस क्लब निथौकोंगना सिंधुना इराय नुमिता पांगथोखिबा बिष्णुपुर जिला की क्लास 10 अमसुंग 12 परीक्षा मार्क वांगना फंगलकपा महिरोइसिंगदा मेरिटोरियस अवार्ड यंथोगदुना मांगना हाई जाति की इसई सकपना अखोइदा पीरिबा कानबसिंग खंगदबनी मसिना लेबाक असिगी नहा कयादा लेबाक निंगबगी इथिल पोअली श्री गोविंदास ना हाई जनगण मन सकपना अखोइदा करी कानहले अखोइ थमोइसा करी फावहल्ली हाइबदो ओलंपिक की मेडल फंगबा मतमदा मखोइ की नेशनल एंथेम सकपा मतमदा ममितगी मपी ता लो यावनो इंडिया के नेशनल एंथेम सकपदा ममितगी मपी ताबसे यामना हार्डली प्लेयर अमनिगा ताबमदा खल अखोइ लेबाक से अखोइ निंगदबने अखोइ नाकदबने हाइबगी वाखलोंदो अखोइ नहोंगना नसिगी हेक अहोंगदा इन्वोकेशन तौको मतमदा नेशनल एंथेम तौबिबसे याम हरावजे याम नुंगाइजेना मालेम की अतई मफम सिंह पांगथोकनबगुम मणिपुर दसु मालेम की इसई नोंमाई की नुमित थौरम ngarang पांगथोखि श्री श्री बाल मुकुंद देव म्यूजिक कॉलेज ने सिंधुना मणिपुर स्टेट फिल्म डेवलपमेंट सोसाइटी द पांगथोकिबा थौरम द सरुक यारदुना आर्ट एंड कल्चर विभाग के स्पेशल कमिश्नर एम जोइना हाई इसई नोंमाई हाइबसी अपुनबगी लिपुन सागनब होनबगी यामना फरब खुलाई अमनी मियोइबगी पोपदगी सिबा फावदा म्यूजिक हाइबसी लोइनदुना लागलबा आर्ट फॉर्म अमनी मागना हाई म्यूजिक हाइबसिना
ꯃꯤꯑꯣꯏꯕꯒꯤ ꯄꯣꯛꯄꯗꯒꯤ ꯁꯤꯐꯥꯎꯗ ꯑꯗꯨꯃꯛ ꯂꯣꯏꯅ ꯂꯥꯛ ꯅꯨꯡꯉꯥꯏꯔꯒꯁꯨ ꯏꯁꯩ ꯋꯥꯔꯒꯁꯨ ꯏꯁꯩ ꯑꯗꯨꯒ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨꯑꯣꯏꯔꯤꯗꯤ ꯏꯃꯣꯁꯅꯦꯜ ꯐꯤꯂꯤꯡ ꯑꯗꯒꯤ ꯑꯩꯈꯣꯏ ꯁ꯭ꯇ꯭ꯔꯦꯁ ꯔꯤꯂꯤꯐ ꯇꯧꯕ ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ ꯁꯣꯁꯥꯏꯇꯤꯁꯤꯒꯤ ꯑꯃꯒꯒꯤ ꯃꯔꯛꯇ ꯒꯦꯞ ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯡꯁꯤ ꯀꯅꯦꯛ ꯇꯧꯕ ꯌꯨꯅꯤꯇꯤ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯏꯟꯁꯇ꯭ꯔꯨꯃꯦꯟ ꯑꯃꯅꯤ ꯑꯗꯨꯅ ꯏꯁꯩꯅ ꯉꯁꯤꯒꯤ ꯁꯣꯁꯥꯏꯇꯤꯗ ꯄꯤꯔꯤꯕ ꯏꯝꯄꯦꯛꯁꯤꯗꯤ ꯃꯤ ꯑꯃꯅ ꯑꯃꯒꯤ ꯃꯥꯡꯅꯅꯕ ꯇꯧꯕꯁꯤ ꯏꯁꯩ ꯑꯃꯗ ꯐꯣꯡꯗꯣꯛꯂꯗꯤ ꯆꯨꯝꯕꯣꯏꯔꯦ ꯍꯦꯛꯇ ꯈꯪꯒꯅꯤ ꯑꯗ ꯃꯤ ꯑꯃꯅ ꯃꯤ ꯑꯃꯒꯤ ꯅꯨꯡꯁꯤꯕꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯄ ꯍꯥꯏꯁꯤ ꯏꯁꯩ ꯃꯇꯦꯛ ꯑꯃ ꯁꯛꯄꯗ ꯃꯥꯅ ꯀꯠꯊꯣꯛꯄꯗꯨ ꯎꯠꯄꯗ ꯇꯁꯦꯡꯅ ꯀꯠꯊꯣꯛꯑꯝꯕꯗꯨꯕꯨ ꯑꯣꯏꯅꯤꯡꯒꯅꯤ ꯑꯗꯨꯅ आकाशवाणी इम्फाल की पाव की सक्तमदा था असिगी एनवायरनमेंट की पावदा ꯃꯍꯧꯁꯥꯗꯒꯤ ꯂꯩꯖꯔꯛꯂꯕ ꯑꯀꯣꯏꯕꯒꯤ ꯁꯛꯇꯝ ꯃꯗꯨꯒ ꯆꯥꯁꯤꯟꯅꯅ ꯍꯤꯡꯂꯤꯕ ꯖꯤꯕꯁꯤꯡ ꯑꯃꯗꯤ ꯍꯧꯔꯤꯕ ꯄꯥꯝꯕꯤꯁꯤꯡꯅ ꯂꯝꯗꯝ ꯑꯃꯒꯤ ꯐꯖꯕ ꯃꯁꯛ ꯇꯥꯛꯏ ꯑꯩꯈꯣꯏꯒꯤ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯁꯤꯗꯁꯨ ꯃꯍꯧꯁꯥꯒꯤ ꯂꯩꯖꯔꯝꯂꯤꯕ ꯑꯏꯪ ꯑꯁꯥ ꯏꯁꯤꯡ ꯅꯨꯡꯁꯤꯠꯀ ꯆꯥꯟꯅꯅ ꯃꯈꯜ ꯃꯈꯥ ꯀꯌꯥꯒꯤ ꯄꯥꯝꯕꯤꯁꯤꯡ ꯍꯧꯔꯝꯃꯤ ꯍꯧꯖꯤꯛꯁꯨ ꯍꯧꯔꯤ ꯐꯧ ꯍꯥꯏꯕ ꯄꯥꯝꯕꯤ ꯑꯁꯤꯁꯨ ꯂꯝꯗꯝ ꯑꯁꯤꯒꯤ ꯂꯩꯕꯥꯛ ꯂꯩꯍꯥꯎ ꯑꯏꯪ ꯑꯁꯥ ꯏꯁꯤꯡ ꯅꯨꯡꯁꯤꯠꯀ ꯆꯥꯟꯅꯅ ꯍꯧꯕ ꯉꯝꯕ ꯄꯥꯝꯕꯤ ꯃꯈꯜ ꯑꯃꯅꯤ ꯑꯉꯟꯕ ꯃꯇꯝꯗꯒꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯆꯦꯡ ꯐꯧꯕꯨ ꯅꯣꯡꯃꯒꯤ ꯇꯉꯥꯏ ꯐꯗꯅ ꯆꯪꯕ ꯆꯤꯟꯖꯥꯛ ꯃꯈꯜ ꯑꯃ ꯑꯣꯏꯅ ꯆꯥꯟꯅꯗꯨꯅ ꯂꯥꯛꯂꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯝꯗꯝ ꯑꯁꯤꯗ ꯆꯤꯟꯖꯥꯛ ꯑꯁꯤꯒꯤ ꯃꯍꯨꯠ ꯑꯇꯣꯞꯄꯅ ꯁꯤꯟꯕ ꯉꯝꯗ꯭ꯔꯤ ꯃꯤꯇꯩꯒꯤ ꯑꯉꯟꯕ ꯃꯇꯝꯒꯤ ꯂꯥꯏꯔꯤꯛ ꯄꯣꯏꯔꯩꯇꯣꯟ ꯈꯨꯟꯊꯣꯛꯄꯅꯆꯤꯡꯕꯗ ꯐꯧ ꯃꯈꯜꯁꯤꯡꯒꯤ ꯃꯃꯤꯡ ꯄꯜꯂꯝꯕꯒ ꯂꯣꯏꯅꯅ ꯄꯥꯝꯕꯤ ꯑꯁꯤ ꯌꯦꯜꯍꯧ ꯄꯥꯝꯕꯤ ꯑꯣꯏꯗꯨꯅ ꯂꯥꯛꯂꯤ ꯑꯗꯨꯕꯨ ꯌꯦꯜꯍꯧ ꯄꯥꯝꯕꯤꯁꯤꯡꯅ ꯄꯤꯔꯤꯕ ꯀꯥꯟꯅꯕ ꯀꯌꯥ ꯑꯩꯈꯣꯏꯅ ꯉꯁꯤꯗꯤ ꯀꯥꯎꯅꯔꯛꯄꯒꯨꯝ ꯇꯧꯔꯤ ꯌꯦꯜꯍꯧ ꯄꯥꯝꯕꯤꯁꯤꯡ ꯑꯁꯤꯅ ꯃꯐꯝ ꯑꯗꯨꯒꯤ ꯑꯐꯕ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯑꯃ ꯁꯦꯝꯒꯠꯇꯨꯅ ꯑꯀꯣꯏꯕꯒꯤ ꯐꯤꯕꯝ ꯇꯦꯛꯇ ꯀꯥꯏꯗꯅ ꯊꯝꯕꯗ ꯑꯆꯧꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯕꯇ ꯅꯠꯇꯅ ꯃꯐꯝꯗꯨꯒꯤ ꯄꯨꯟꯅ ꯍꯤꯡꯃꯤꯟꯅꯔꯤꯕ ꯊꯋꯥꯏ ꯄꯥꯟꯕ ꯖꯤꯕꯁꯤꯡꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯑꯃ ꯁꯥꯒꯠꯄꯗ ꯑꯆꯧꯕ ꯃꯇꯦꯡ ꯑꯣꯏꯔꯤ ꯑꯁꯤꯒꯨꯝꯕ ꯌꯦꯜꯍꯧ ꯄꯥꯝꯕꯤꯁꯤꯡ ꯑꯁꯤꯅ ꯌꯦꯜꯍꯧꯉꯩꯗꯒꯤ ꯂꯩꯔꯛꯂꯕ ꯖꯤꯕꯁꯤꯡꯒꯤ ꯆꯤꯟꯖꯥꯛꯀꯤ ꯑꯃꯗꯤ ꯂꯩꯐꯝꯒꯤ ꯇꯥꯡꯖꯐꯝ ꯑꯣꯏꯔꯤꯕꯅꯤ ꯃꯈꯣꯏꯅ ꯂꯩꯕꯥꯛ ꯂꯩꯍꯥꯎꯕꯨ ꯃꯁꯥ ꯃꯎ ꯐꯅ ꯊꯝꯕ ꯋꯥꯇꯔ ꯁꯥꯏꯀꯜ ꯑꯃꯗꯤ ꯆꯥꯡ ꯆꯥꯕ ꯑꯏꯪ ꯑꯁꯥꯒꯤ ꯐꯤꯕꯝ ꯑꯃ ꯁꯦꯝꯕꯗ ꯃꯇꯦꯡ ꯄꯥꯡꯂꯤ ꯑꯈꯪ ꯑꯍꯩꯁꯤꯡꯒꯤ ꯃꯣꯠ ꯃꯇꯨꯡ ꯏꯟꯅ ꯃꯅꯤꯄꯨꯔꯗ ꯌꯦꯜꯍꯧꯉꯩꯒꯤ ꯑꯣꯏꯕ ꯐꯧꯒꯤ ꯃꯈꯜ 600 ꯍꯦꯟꯅ ꯐꯪꯂꯝꯃꯤ ꯐꯧꯔꯦꯜ ꯐꯧꯗ ꯃꯈꯜ 7 ꯃꯣꯏꯔꯥꯡ ꯐꯧꯗ ꯃꯈꯜ 3 ꯆꯥꯛꯍꯥꯎꯒꯤ ꯃꯈꯜ 10 ꯍꯦꯟꯅ ꯇꯨꯃꯥꯏ ꯐꯧꯗ ꯃꯈꯜ 3 ꯀꯛꯆꯦꯡ ꯐꯧ ꯐꯧꯗꯨꯝ ꯑꯁꯤꯅꯆꯤꯡꯕ ꯌꯦꯜꯍꯧ ꯐꯧꯒꯤ ꯃꯈꯜ ꯀꯌꯥ ꯂꯝꯗꯝ ꯑꯁꯤꯗ ꯃꯔꯥꯡ ꯀꯥꯏꯅ ꯐꯪꯂꯝꯃꯤ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯐꯧꯒꯤ ꯃꯈꯜꯁꯤꯡ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅꯗꯤ ꯎꯕ ꯐꯪꯈꯤꯗ꯭ꯔꯦ ꯃꯃꯤꯡ ꯐꯥꯎꯕ ꯇꯥꯈꯤꯗꯕ ꯀꯌꯥ ꯌꯥꯎꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗ ꯐꯪꯂꯤꯕ ꯃꯍꯧꯁꯥꯗꯒꯤ ꯂꯩꯖꯔꯝꯂꯕ ꯌꯦꯜꯍꯧ ꯐꯧꯒꯤ ꯃꯈꯜꯁꯤꯡ ꯑꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯏꯪ ꯑꯁꯥ ꯑꯃꯗꯤ ꯂꯩꯕꯥꯛ ꯂꯩꯍꯥꯎꯒ ꯆꯥꯟꯅꯅ ꯍꯧꯕ ꯉꯝꯕ ꯐꯧꯒꯤ ꯃꯈꯜ ꯉꯥꯛꯇꯅꯤ ꯃꯈꯣꯏꯒꯤ ꯇꯣꯞ ꯇꯣꯞꯄ ꯃꯒꯨꯟ ꯑꯃꯗꯤ ꯍꯥꯏꯔꯤꯕ ꯌꯦꯜꯍꯧ ꯐꯧꯒꯤ ꯃꯈꯜꯁꯤꯡ ꯑꯁꯤ ꯂꯩꯅꯥ ꯇꯤꯜꯅꯥ ꯀꯌꯥ ꯇꯥꯒꯟꯗꯕ ꯃꯁꯥ ꯃꯎ ꯐꯕ ꯃꯈꯜꯒꯤ ꯄꯥꯝꯕꯤꯁꯤꯡꯅꯤ ꯍꯧꯖꯤꯛ ꯍꯣꯡꯂꯛꯂꯤꯕ ꯑꯏꯪ ꯑꯁꯥ ꯑꯃꯗꯤ ꯏꯁꯤꯡ ꯅꯨꯡꯁꯤꯠꯀꯤ ꯐꯤꯕꯝꯒꯁꯨ ꯆꯥꯟꯅꯅ ꯍꯧꯕ ꯉꯝꯒꯗꯕ ꯐꯧꯒꯤ ꯃꯈꯜꯁꯤꯡꯅꯤ ꯑꯗꯨꯕꯨ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯑꯁꯤꯒꯨꯝꯕ ꯐꯧꯒꯤ ꯃꯈꯜꯁꯤꯡ ꯑꯁꯤ ꯑꯁꯨꯝ ꯃꯤꯔꯥꯏꯔꯛꯄꯒꯨꯝ ꯇꯧꯔꯤ ꯃꯄꯥꯟꯗꯒꯤ ꯄꯨꯁꯤꯜꯂꯛꯄ ꯍꯥꯏ ꯌꯤꯜꯗꯤꯡ ꯚꯦꯔꯥꯏꯇꯤ ꯅꯠꯇ꯭ꯔꯒ ꯍꯥꯏꯕ꯭ꯔꯤꯗꯀꯤ ꯐꯧ ꯃꯈꯜꯁꯤꯡ ꯑꯌꯥꯝꯕ ꯂꯧꯕꯨꯛꯁꯤꯡꯗ ꯊꯥꯕ ꯊꯦꯡꯅꯔꯤ ꯅꯧꯅ ꯂꯥꯛꯄ ꯐꯧꯒꯤ ꯃꯈꯜꯁꯤꯡꯅ ꯆꯥꯊꯣꯛ ꯍꯦꯟꯅ ꯐꯪꯕꯒꯤ ꯊꯥꯖꯅꯕꯤ ꯑꯃ ꯂꯩꯔꯤ ꯑꯗꯨꯕꯨ ꯌꯦꯜꯍꯧ ꯐꯧꯁꯤꯡ ꯑꯁꯤ ꯍꯧꯖꯤꯛꯀꯤ ꯃꯇꯝꯒ ꯆꯥꯟꯅꯔꯕ ꯕꯩꯒ꯭ꯌꯥꯅꯤꯛ ꯑꯣꯏꯕ ꯑꯅꯧꯕ ꯂꯧꯎ ꯄꯊꯥꯞ ꯁꯤꯖꯤꯟꯅꯗꯨꯅ ꯊꯥꯔꯕꯗꯤ ꯆꯥꯊꯣꯛ ꯆꯥꯡ ꯋꯥꯡꯅ ꯑꯗꯨꯃꯛ ꯐꯪꯕ ꯉꯝꯒꯅꯤ ꯍꯥꯏꯅ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯃꯣꯠ ꯄꯤꯔꯤ ꯆꯥꯊꯣꯛ ꯄꯨꯊꯣꯛꯄ ꯉꯝꯕ ꯈꯛꯀꯤ ꯅꯠꯇꯅ ꯌꯦꯜꯍꯧ ꯐꯧꯁꯤꯡꯕꯨ ꯌꯣꯛꯈꯠꯄꯒꯤ ꯇꯉꯥꯏꯐꯗꯕ ꯃꯔꯝ ꯑꯇꯩꯁꯨ ꯂꯩꯔꯤ ꯑꯅꯧꯕ ꯃꯈꯜꯒꯤ ꯍꯦꯟꯅ ꯐꯕ ꯄꯣꯠꯊꯣꯛ ꯂꯩꯕ ꯆꯥꯔꯥ ꯄꯨꯊꯣꯛꯅꯕꯒꯤꯗꯃꯛ ꯃꯃꯥ ꯃꯄꯥ ꯑꯣꯏꯒꯗꯕ ꯄꯥꯝꯕꯤ ꯑꯃꯗꯤ ꯑꯗꯨꯃꯛ ꯆꯪꯂꯤꯕꯅꯤ ꯑꯗꯨꯒꯨꯝꯕ ꯃꯃꯥ ꯃꯄꯥ ꯑꯣꯏꯒꯗꯕ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨ ꯃꯃꯥꯡꯉꯩꯗꯒꯤ ꯂꯩꯖꯔꯛꯂꯕ ꯂꯩꯅꯥ ꯇꯤꯜꯅꯥ ꯉꯥꯛꯊꯣꯛꯄ ꯉꯝꯕ ꯃꯁꯥ ꯃꯎ ꯐꯕ ꯌꯦꯜꯍꯧ ꯐꯧꯒꯤ ꯃꯈꯜꯁꯤꯡ ꯑꯁꯤꯅ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯣꯜ ꯃꯅꯤꯄꯨꯔ ꯇ꯭ꯔꯦꯟ ꯃꯦꯗꯤꯁꯤꯅꯦꯜ ꯑꯦꯟड ꯑꯦꯔꯣꯃꯦꯇꯤꯛ ꯄ꯭ꯂꯥꯟꯠꯁ ꯄ꯭ꯔꯣꯃꯣꯇꯔꯁ ꯀꯣꯟꯁꯣꯔꯇꯤꯌꯝꯒꯤ ꯄ꯭ꯔꯦꯁꯤꯗꯦꯟꯠ ꯄꯣꯠꯁꯪꯕꯝ ꯗꯦꯕꯀꯥꯟꯇꯅ ꯑꯀꯥꯁꯕꯥꯅꯤ ꯏꯝꯐꯥꯜꯒꯤ ꯏ ꯄꯥꯎ ꯀꯥꯡꯕꯨꯗ ꯑꯁꯨꯝꯅ ꯍꯥꯏ ꯐꯣꯔꯦꯟ ꯂꯩꯔꯦ ꯐꯣꯔꯦꯟ ꯃꯨꯕꯤ ꯐꯣꯔꯦꯟ ꯐꯧꯖꯥꯎ ꯐꯣꯔꯦꯟ ꯅꯥꯀꯨꯞꯄꯤ ꯐꯣꯔꯦꯟ ꯇꯨꯖꯣꯝꯕꯤ ꯐꯣꯔꯦꯟ ꯅꯣꯏꯅꯤꯡ ꯐꯣꯔꯦꯟ ꯐꯧꯗꯣꯡꯕ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯧꯖꯤꯛ ꯑꯣꯜꯃꯣꯁ ꯑꯦꯛꯁꯇꯤꯡ ꯑꯣꯏꯔꯤꯁꯤ ꯐꯣꯔꯦꯟ ꯃꯈꯜ ꯑꯍꯨꯝꯗꯤ ꯑꯣꯜꯃꯣꯁ ꯑꯦꯛꯁꯇꯤꯡꯅꯤ ꯐꯣꯔꯦꯟ ꯐꯧꯗꯣꯡꯕ ꯐꯣꯔꯦꯟ ꯇꯨꯖꯣꯝꯕꯤ ꯐꯣꯔꯦꯟ ꯅꯣꯏꯅꯤꯡ ꯍꯥꯏꯔꯤꯕ ꯐꯧ ꯃꯈꯜ ꯑꯍꯨꯝꯁꯤ ꯑꯦꯛꯁꯇꯤꯡꯒ ꯃꯥꯟꯅꯔꯦ ꯑꯗꯣ ꯀꯩꯅꯣꯗꯨꯗꯤ ꯐꯣꯔꯦꯟ ꯇꯨꯖꯣꯝꯕꯤꯗꯨꯗꯤ ꯑꯩꯗꯤ ꯏꯃꯥꯕꯨꯗꯤ ꯎꯗ꯭ꯔꯤ ꯂꯥꯏꯔꯤꯛꯇꯨꯗ ꯌꯥꯎꯔꯒ ꯊꯤꯕ ꯌꯥꯕ ꯊꯤꯔꯦ ꯃꯅꯤꯄꯨꯔꯁꯤ ꯀꯥꯖꯤꯟꯕ ꯌꯥꯕ ꯆꯠꯄ ꯌꯥꯕ ꯆꯠꯂꯦ ꯇꯝꯄꯥꯛꯇ ꯆꯤꯡꯗ ꯐꯣꯔꯦꯟ ꯐꯧꯗꯣꯡꯕꯁꯤꯗꯤ ꯁꯦꯅꯥꯄꯇꯤ ꯗꯤꯁꯇ꯭ꯔꯤꯛꯀ ꯎꯈ꯭ꯔꯨꯜ ꯗꯤꯁꯇ꯭ꯔꯤꯛꯀ ꯇꯥꯏꯒꯜꯗ ꯈꯔ ꯐꯒꯦꯗꯤ ꯍꯥꯏ
Marang Pogduna Makalong never. Marang Pogina, Marang Poem Lego, Marang Pokuna Biamuma, Marang Pogenticabuma. Kakchim Pog, Masi Trakiam Howie, Pogdum Lady Kakchim Punaka, Chow. A quiggy, Iram the Quig Sida Hana, they are not good about Pogging, Climate is indigenous Pogsi, she late Ragadi, Kalmite high yielding, not a hybrid Shemadunum. Any high yielding variety Shembabje. Indigenous Pogi Makalistagi, Lotolo Shema don't want to never. At the particular high yielding variety in the Manipur producing Maniburgi Pogu, Yawi out of Yawi. London Sitaki put Thokchom, the Library residence in Masano, the Tom never. City of Topetini, Kutamana, wild rice Makalmapangi, Karikaino Habda, Wainusala Manbi, Murshi, Lipo, Java. At the moment, I want the Pomakal, marry the lady. Mixup to whatever. A way is new result in the never. Wild rice, you get together, give them the thing the wild rice. Then after that, I do a wild rice again. Maga, Quiggy, Hanagi, cross breed over the Mag wild rice cap above Maggie Lenat, not on the okay, so don't be any from the indigenous key, Mount is one of the naturally, not the hand authority. Wild rice tagi apna cross community ta uno already private residence wild rice de miwe bijat ne mul ro Malemgi miyamna ngasidi lamdamgi mahausadagi leizaramlaba yelhau pambising kannanaba amadi yokhatnabagi tangai phadabadu yenglaga tongan ba khongthang kaya lokhatnarakli ain kaya semduna yelhau pambisingbu kannaba hotnari New Zealand the Native Plants Protection Act 1953 semduna yelhau pambisingbu ngak seliba authority gi ayaba yaudana hekpa amadi manghanba yadaba makhalgi ain semli Bharat tasu Wildlife Protection Act 1952 semduna matamgi matung ina chanaba maongda semdoktuna yelhau pambising amadi sanga sing kannaba ain semduna chatnari asigumba yelhau ngaidagi leiminaraklaba pambising phaugi makhal sing kanduna ngak senduna thambana jinjaki lambida marugidamak natraga charagidamak mipal tangdaba lamdam ama oihanduna isana isagi saktam ngakchabada achauba mateng ama oiragani Matang asida tha asigi akhanaba environment ki paudam yelhau phausing kanduna thambagi tangai phadaba loizere aibi Khetrimayum Ganga lanthok chakhibi Okram Umadini Matang asida Akashvani Imphal ki I pau kangbu ne puthokpa chayol ki pau ki saktam loizare khomjin ba masung puthokpa Thokchom Jogendrajit tengbang ba Thokchom Barun lijakhiba Maibam Dwijamani